린ꯊꯣꯏ ꯀꯩꯗꯧꯔꯒꯦ ꯀꯩꯁꯨ ꯇꯧꯗꯦ ꯉꯥꯟꯕꯤ ꯋꯥꯔꯤ ꯈꯔ ꯊꯧꯗꯣꯛ ꯈꯔ ꯑꯗꯨꯝ ꯇꯠꯇꯅ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩ ꯅꯤꯡꯁꯤꯡꯗꯅꯕ ꯀꯟꯅ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯍꯦꯛꯇ ꯉꯝꯗꯦ ꯄꯨꯟꯁꯤꯁꯤꯅ ꯂꯩꯔꯤ ꯃꯈꯩ ꯀꯥꯎꯕ ꯉꯝꯒꯗꯧꯕ ꯃꯥꯟꯗꯦ ꯊꯃꯣꯏ ꯂꯥꯏꯃꯟ ꯑꯣꯏꯒꯗꯕ ꯋꯥꯔꯤꯗꯤ ꯅꯤꯡꯁꯤꯡꯗꯕꯅ ꯐꯠꯇ꯭ꯔꯅꯦ ꯃꯥꯟꯅꯕ ꯊꯧꯗꯣꯛ ꯑꯃꯗ ꯃꯥꯟꯅꯕ ꯄꯣꯠꯁꯛ ꯑꯃ ꯎꯔꯨꯕꯗ ꯍꯦꯛꯇꯃꯛ ꯅꯤꯡꯁꯤꯡꯉꯛꯏ ꯀꯔꯤ ꯊꯧꯗꯣꯛ ꯉꯥꯏꯔꯤꯔꯣ ngayo ngayo pungba kaya adam ni ne ko mi ngai su dro ui na ngai nganu ko aying bi ꯍꯥꯎ ngayo amado hore wari nu ngain siko ꯍꯣꯏ ꯕꯨꯡꯉꯣ ꯍꯟꯕꯤꯔꯝꯃꯣ ngairomage ꯍꯣꯏ ꯑꯁ ꯀꯧꯔꯣꯃꯤꯌꯥ ꯂꯣꯏꯗ꯭ꯔꯤꯕꯣ ꯃꯤ ꯂꯣꯏ ꯆꯠꯅꯈ꯭ꯔꯦ ꯂꯥꯛꯑꯣ ꯊꯦꯡꯉꯦ ꯃꯤ ꯍꯣꯏ ꯂꯥꯛꯑꯦ ꯅꯣꯡꯃꯇ ꯉꯜꯂꯝꯗꯦꯍꯦ ꯅꯪꯁꯤꯗꯤ ꯌꯥꯔꯦ ꯆꯠꯁꯦ yare mem ngaktan potha sina tup tore lo kana no sa hai dong na kana no akhoi si thabak te am chok pai mong ni ne mai phauji yeng ne puri chang mayam se phau thoi dri ni kum si di ma gi phau di che kam seng de ba ꯅꯣꯕꯥꯞꯁꯤ ꯈꯣꯛꯇꯣꯛꯑꯒꯦ meme nobin na bani asa puti yelo ke tor ge puro me sha puro yu kai no ꯉꯁꯤꯗꯤ ꯊꯟꯅ jadi ꯊꯛꯇꯣꯏꯅꯤ thalalu ko ꯂꯥꯝꯕꯒꯤ ꯍꯣꯏ ꯆꯥ ꯄꯥꯝꯕ ꯌꯥꯎꯔꯤꯕ꯭ꯔꯣ as sana du yelo udna chana badi akhoi di charu su yai nangon ngau je bam di yauri ko kana ne ngon ngau ji hai du bo ꯁꯦ ꯆꯥꯔꯁꯤ ꯄꯥꯏꯔꯣ ima itaw khamba bu karakrabo 까르크레 itaw 자와 이마 와암다 한거게 너희부 엉따지 실루다 이마 와린해 poinu se hek loibaga lepnarabane ima 바레다 아잉비세 이마디 농신해 이마 오이바 빠민해 마빠나디 코이 붕어세 가야 빰다마니 mapa na pamdi na yapoti da ima aying bigi punsida itaw khamba natana atopo nu pam da yum palaroi na lepkhramne as mui mapa si phatti he ma 다 자세 너희 까라이 딴짜 또이노 아사이파우드 썰르게 더우네 뭐 e loi ro bo loi hre ke no odon thunu cha hre da nang na yam pai be ni da da poinu munung si nanong mutung di cha be he natradi shuri be thabak khusulak suji gane e khoi sibun han ta re paisa so mat pai de akhoi na nganu yen lo bis na te kadai di cha du no hoine he adu su chummi ne itaw nang gari shwen yon thok padi satabne sattabro lupa kun bo shiroi chumna hape wane da as sattabi wa du tos et amadi le re kanai no mami khugi a mau phatri ba khut phatta dugadi amadi shape yaidana yai ne mi na maramrakta naron da satpadi yaraga akhoi na di kari gi yaroi adu ne heba adu di kam duk sheba tanjami yenga sat ro dong dao nang chai limu ko ai shang ur ke phara puthor ke adu pai pang bu suna na kar ye litna thibong suna na kar lawi tna nang chango yai ne chango nang chango mi yai nang ai shang pai chango ai yaw sidi patare he wa haurni mi liram dur phairani da ko puthoro aying be
ꯀꯩꯅꯣ ꯐꯩꯖꯥꯎ 마마 ꯀꯩꯅꯣ ꯀꯔꯤ ꯍꯥꯏꯒꯦ ꯏꯕꯨꯡꯉꯣ 맘고이기 군우 요원이네 두보 ꯀꯅꯥꯅ ꯍꯥꯏꯔꯤꯅꯣꯍꯦ ꯑꯩꯈꯣꯏꯒꯤꯗꯤ ꯈꯨꯟꯅꯨ ꯂꯣꯏꯁꯨ ꯂꯣꯏꯗꯅ 아슈아이드 안간 그러나 하이라이니네 저거나 와이쇼 띵실라 호라봐 까나 요람거니 또리시대 ꯉꯥꯅꯨꯁꯤ ꯑꯃ ꯂꯩꯔꯣꯗꯅ 마마이디 nga누 디샤디 nga누 하이나디에바 한득 제히세 따우수 야다바 ꯑꯣ 맘 nga누시 바디 파자레 ꯀꯨꯝꯁꯤꯒꯤ ꯄꯣꯏꯅꯨꯗꯗꯤ ꯐꯖꯅ ꯁꯤꯠꯂꯅꯤ ꯂꯦꯛ ꯂꯦꯛ ꯂꯥꯎꯔꯦꯕ ꯌꯦꯡꯕꯗ ꯐꯖꯔꯕꯅꯤ ꯒꯦ ꯂꯥꯎꯔꯝꯅꯤ ꯑꯗꯨ ꯃꯥꯃ ꯑꯩ ꯑꯇꯣꯞꯄꯗ ꯈꯤꯇ ꯍꯪꯖꯔꯨꯈꯤꯒꯦ ꯁꯒꯣꯜ ꯍꯋꯥꯏꯁꯨ ꯇꯤꯡꯁꯤꯜꯂꯧꯔꯝꯅꯤꯅꯦ ꯇꯧꯔꯤꯁꯤ ꯐꯖꯔꯝꯅꯤ ꯃꯗꯨ ꯌꯣꯜꯂꯒ ꯐꯧꯋꯥꯟꯗꯧꯔꯤꯅꯤ ꯀꯨꯝꯁꯤꯗꯤ ꯑꯩ ꯆꯥꯔꯝꯃꯗꯤ ꯂꯩꯔꯗꯕꯅꯦꯕ ꯁꯤ 너희 바바나부디 그야 닝데 하이바 아이 칸이다. 바바네 야드라까도우디바 그리군바 난가 가이나라바 아이 따싱나 좀 봐라. 낭이 가이나바 하이바 와도 하이라까노바 아이디 낭가 가이나라바 시키니 하리시니 아스 하이디다. 가이나니 하이바 나티 그리군바 라이박다 따문나디 하이바기 와네. 아두부 한다키 보이노 타시다디 소이다나바 남나 원하니다. 피밤시다 아이슈 양 꾸이레닝데 이코치 택도나 보이누 타마타부 카우랑 가자도이니 탱이 로 하이나키바 와디 소이노금지고 호이바 자슬로 핵 소이르바 낭 하비데 하시노 아이 기다 다우시노고 소이드나 나게 ꯊꯣꯛꯅ ꯂꯥꯛꯆꯈ꯭ꯔꯦꯗ ꯃꯈꯣꯏ ꯅꯠꯇꯅ ꯃꯗꯨ ꯇꯧꯕꯤꯅꯕ ꯂꯩꯇꯦ ꯁꯤꯔ ꯈꯪꯉꯣꯏꯗ꯭ꯔꯗꯣ ꯏꯕꯦꯝꯃ ꯉꯁꯤꯗꯤ ꯏꯄꯥ ꯃꯤ ꯊꯤꯛ ꯇꯧꯒꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨꯕ ꯃꯔꯨꯝ ꯀꯣꯏꯕ ꯉꯥꯅꯨ ꯃꯄꯤꯗꯨꯕꯨ ꯍꯦꯛ ꯍꯨꯈꯤꯕꯁꯤꯗꯤ ꯏꯄꯥ ꯊꯋꯥꯏ ꯌꯥꯝ ꯆꯥꯛꯏ ꯃꯀꯣꯟꯗꯩ ꯍꯨꯈ꯭ꯔꯤꯖꯥꯠꯂꯣ ꯑꯗꯨꯕꯣ ꯑꯁ ꯚꯥꯞ ꯑꯣꯏꯗ꯭ꯔꯦꯗ ꯃꯤ ꯑꯅꯤ ꯇꯛꯈꯠꯇꯕ ꯌꯥꯗ꯭ꯔꯦ ꯀꯅꯥꯗꯅꯣ ꯇꯛꯈꯠꯂꯨꯗꯣꯏꯗꯨꯕꯣ ꯀꯅꯥ ꯑꯣꯏꯅꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯉꯥꯅꯨ ꯌꯦꯟ ꯃꯥꯡꯉꯕꯗꯤ ꯐꯩꯖꯥꯎꯒ ꯌꯥꯏꯃꯆꯧꯒ ꯑꯅꯤꯁꯤ ꯅꯠꯇꯅ ꯎꯍꯧꯕꯁꯨ ꯅꯠꯇꯕꯗꯨꯕꯨ ꯍꯨꯔꯥꯜꯂꯦ ꯍꯥꯏꯔꯨꯔꯒ ꯈꯠꯅꯅꯕ ꯊꯕꯛꯅꯤ ꯍꯥꯏꯔꯨꯅꯨꯀꯣ ꯕꯥ ꯍꯩ ꯈꯠꯁꯨ ꯈꯠꯅꯔꯣꯏ ꯐꯥꯁꯨ ꯐꯥꯒꯅꯤ ꯃꯔꯨꯝ ꯀꯣꯏꯕ ꯉꯥꯅꯨꯗꯨꯃꯨꯛ ꯃꯥꯡꯕꯁꯤꯗꯤ ꯀꯅꯥꯅ ꯅꯨꯡꯉꯥꯏꯗꯣꯏꯅꯣꯅꯦ ꯍꯦꯔꯥ ꯂꯦꯝꯅ ꯃꯥꯡꯕ ꯌꯥꯔꯣꯏ ꯍꯦꯔꯥ ꯑꯩꯒꯤ ꯒꯨꯟ ꯈꯪꯉꯣꯏꯗ꯭ꯔꯗꯣ ꯍꯣꯏꯅꯤꯌꯦ ꯃꯈꯣꯏ ꯅꯠꯇꯅ ꯀꯅꯥꯝꯇ ꯂꯩꯇꯦ ꯂꯩꯀꯥꯏ ꯑꯁꯤꯗ ꯐꯩꯖꯥꯎ ꯉꯥꯏꯈꯣ ꯀꯔꯤ ꯍꯥꯏꯒꯦ ꯃꯥꯃ ꯍꯩ ꯑꯩꯒꯤ ꯉꯥꯅꯨꯁꯤ ꯅꯪꯅ ꯍꯧꯔꯒ ꯍꯨꯔꯥꯟꯕꯅꯦꯅꯦ ꯀꯅꯥꯅ ꯍꯥꯏꯔꯤꯕ ꯃꯥꯃ ꯌꯥꯏꯃꯆꯧꯅ ꯍꯥꯏꯅꯦ ꯌꯥꯝꯆꯧꯅ ꯍꯥꯏꯔꯤꯕ ꯌꯥꯏꯃꯆꯧꯅ ꯍꯥꯏ ꯑꯗꯨꯗꯤ ꯍꯥꯏꯔꯗꯤ ꯍꯥꯏꯗꯣꯛꯀꯦ ꯅꯨꯃꯤꯠꯇꯨꯗ ꯃꯥꯅ ꯊꯣꯡꯒꯥꯟꯗ ꯃꯥꯅ ꯃꯤ ꯌꯦꯡꯒꯦ ꯑꯩꯕꯨ ꯆꯪꯉꯣꯏ ꯆꯪꯍꯜꯂꯤꯃꯤ ꯑꯗꯨꯒ ꯗꯨꯀꯥꯟꯗꯒꯤ ꯇꯤꯜꯍꯧ ꯆꯅꯝꯀꯥꯗꯣ ꯃꯥ ꯂꯣꯏ ꯁꯣꯠꯂꯤꯃꯤ ꯑꯗꯨꯒ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯖꯤꯜꯂꯤꯕ ꯍꯩ ꯁꯥꯏꯀꯜꯗꯨ ꯄꯤꯔꯛꯑꯣ ꯃꯥꯃ ꯁꯥꯏꯀꯜꯗꯨꯗꯤ ꯃꯤꯒꯤ ꯋꯥꯏꯔꯛꯄꯅꯦ ꯍꯩ ꯅꯊꯤꯕꯣꯡꯗꯨ ꯍꯨꯔꯥꯟꯗꯅ ꯆꯥꯅꯩꯗꯤ ꯈꯪꯉꯒ ꯄꯩꯁꯥ ꯇꯤꯡꯅꯩꯗꯤ ꯈꯪꯗ꯭ꯔꯥ ꯍꯥ 1,000 ꯄꯨꯔꯛꯑꯣ ꯑꯁ ꯑꯩꯗꯤ ꯀꯃꯥꯏ ꯇꯧꯅꯤ 1,000ꯅꯦ ꯑꯩꯗꯤ ꯀꯃꯥꯏ ꯇꯧꯅꯤ ꯂꯤꯛꯈ꯭ꯔꯕ 이몽 ꯑꯃꯗꯒꯤ ꯋꯥꯏꯔꯛꯄ ꯁꯥꯏꯀꯜꯅꯤꯅꯦ ꯌꯥꯡꯆꯧꯁꯤꯅ ꯀꯗꯥꯏꯗ ꯍꯥꯏꯖꯤꯜꯂꯤꯔꯨꯅꯣꯅꯦ ꯌꯥꯏꯃꯆꯧꯅꯤꯅꯦ ꯍꯩ ꯌꯥꯏꯃꯆꯧ ꯍꯩ ꯉꯥꯏꯈꯣꯅꯦ ꯍꯩ ꯌꯥꯏꯃꯆꯧ ꯀꯔꯤ ꯍꯥꯏꯒꯦ ꯃꯥꯃ ꯉꯥꯏꯈꯣ ꯍꯩ ꯌꯥꯏꯃꯆꯧ ꯃꯥꯃ ꯑꯩꯒꯤ ꯉꯥꯅꯨ ꯃꯔꯨꯝ ꯀꯣꯛꯄꯤꯗꯨ ꯅꯪꯅ ꯍꯧꯔꯒ ꯍꯨꯔꯥꯟꯕꯅꯦꯅꯦ ꯀꯅꯥꯅ ꯍꯥꯏꯔꯤꯕ ꯃꯥꯃ ꯐꯩꯖꯥꯎꯅ ꯍꯥꯏꯅꯦ ꯐꯩꯖꯥꯎꯅ ꯍꯥꯏꯔꯤꯕ ꯐꯩꯖꯥꯎꯅ ꯍꯥꯏꯔꯤꯝꯅꯤꯅꯦ ꯐꯩ ꯑꯗꯨꯗꯤ ꯃꯥꯏꯁꯨ ꯍꯥꯏꯗꯣꯛꯇꯝꯅꯤ ꯆꯥꯁꯦꯅ ꯍꯧꯕꯁꯨ ꯃꯥꯅꯅꯤ ꯉꯥꯅꯨꯗꯨ ꯐꯥꯔꯒ ꯄꯨꯊꯣꯔꯛꯄꯁꯨ ꯃꯥꯅꯅꯤ ꯆꯥꯕꯗꯤ ꯅꯪ ꯌꯥꯎꯕ ꯅꯠꯇ꯭ꯔꯣ ꯆꯥꯕꯕꯨꯗꯤ ꯌꯥꯎꯏ ꯃꯥꯃ ꯑꯍꯥꯎꯈ꯭ꯔ ꯄꯣꯠꯅꯤꯗ ꯀꯌꯥꯗ ꯎꯁꯤꯠꯇ꯭ꯔꯤꯝꯅꯣꯅꯦ ꯍꯩ ꯀꯗꯥꯏ ꯂꯨꯅꯥꯗꯣ ꯄꯤꯔꯛꯑꯣ ꯀꯔꯤꯒꯤꯅꯣ ꯃꯥꯃ ꯑꯩꯈꯣꯏ ꯕꯥꯖꯤꯁꯨ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯑꯃ ꯆꯠꯀꯅꯤ ꯇꯧꯔꯝꯕꯗꯤ ꯑꯩꯅ ꯋꯥꯏꯔꯛꯄꯅꯤ ꯃꯥꯃ ꯀꯗꯥꯏ ꯆꯠꯀꯗꯧꯅꯣ ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯤ ꯌꯥꯏꯌꯦ ꯍꯩ ꯅꯊꯤꯕꯣꯡꯗꯨ ꯍꯨꯔꯒ ꯆꯥꯗ꯭ꯔꯕꯗꯤ ꯆꯥꯕ ꯐꯪꯗ꯭ꯔꯣ ꯍꯥ ꯍꯨꯔꯥꯟꯕꯁꯤꯗꯤ ꯍꯩ ꯂꯨꯄꯥ 1,000 ꯄꯨꯔꯛꯑꯣ ꯃꯥꯃ ꯑꯩꯈꯣꯏ ꯕꯥꯖꯤꯗꯨ ꯂꯥꯏꯔꯤꯛ ꯇꯥꯕ ꯍꯩ ꯂꯨꯄꯥ 1,000 ꯄꯨꯔꯛꯎꯅ ꯍꯩ ꯃꯥꯃ ꯊꯥꯎ ꯌꯥꯎꯗꯁꯅꯨ ꯏꯟꯗꯧꯔꯤꯝꯅꯤꯅꯦ ꯊꯥꯎ ꯌꯥꯎꯗꯦ ꯃꯤ ꯃꯥꯃ ꯑꯩꯈꯣꯏ ꯕꯥꯖꯤꯁꯨ ꯂꯥꯏꯔꯤꯛ ꯇꯥꯕ ꯆꯠꯀꯗꯧꯅꯤ ꯊꯥꯎ ꯌꯥꯎꯗꯅ ꯀꯃꯥꯏꯅ ꯏꯟꯗꯣꯏꯅꯣ ꯃꯥꯃ ꯃꯥꯃ
마마 만나지 다 신나들이 시행오네 마시 한시 양푸트 뭐하니 마부 아깡 콩 꼬부러버 마두부 깨로이도 휘종 쓰를 거다이다 해도 없는 강디니 짱오 난 짱오 할머니 아이 탈래 해봐 네 피수도이로 아 이비마 너희 라이로 라오 짱하지 라 수비나바 레이타바니나 피수레 아이 짝통이 아이 강드레다 까름바 깐다부 침비레동노 kayam bu kuinege de ne marai na sin blak sara daw dubu 강대 너희나 바나바 실라우고 kambi phiro na tro sibu ne 마네 suru se akhoi shuru rage ne si pairo si ba si ne kamba kai chikige 자오버가 토기바니 빡람람나디 잣랑가도 만데 kainom ta hange daw ne leitramina dudi ado chalu khige ne nangjima oi kananam la e kuya kanu ko e soi da ngai ramge baba lak pana hani kuy jenu ko ꯑꯩ ꯃꯇꯝ ꯈꯔ ꯊꯕꯛ ꯁꯨꯕ ꯆꯠꯂꯨꯈꯤꯒꯦ ꯀꯗꯥꯏꯗ ꯎꯔꯈꯨꯜꯗꯅꯤ ꯃꯥꯃ ꯌꯥꯏꯃꯒꯤ ꯊꯤꯀꯥ ꯃꯐꯝꯗ ꯀꯌꯥꯝ ꯀꯨꯏ ꯂꯩꯗꯣꯏꯅꯣ ꯀꯨꯏꯔꯣꯏ ꯌꯥꯎꯁꯪ ꯃꯃꯥꯡꯗꯗꯤ ꯁꯣꯏꯗꯅ ꯊꯣꯛꯂꯛꯀꯅꯤ ꯀꯩꯗꯧꯉꯩ ꯆꯠꯇꯣꯏꯅꯣ ꯍꯌꯦꯡ ꯑꯌꯨꯛ ꯆꯠꯂꯅꯤ ꯑꯩ ꯅꯪ ꯍꯜꯂꯛꯇ꯭ꯔꯤ ꯐꯥꯎꯕ ꯉꯥꯏꯔꯝꯒꯦ ꯏꯃꯥꯗꯣ ꯃꯊꯟꯇ ꯉꯥꯏꯍꯧꯔꯅꯤ ꯅꯪꯅ ꯈꯔ ꯌꯦꯡꯁꯤꯟꯕꯤꯔꯝꯃꯨꯀꯣ ꯍꯣꯏ ꯂꯝꯇꯥꯒꯤ 14ꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠꯇ ꯑꯩ ꯅꯪꯒꯤ ꯅꯅꯥꯛꯇ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯅꯨꯃꯤꯠꯇꯣ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯄꯨꯟꯁꯤꯒꯤ ꯄꯟꯊꯨꯡ ꯑꯣꯏꯍꯟꯁꯤ 이마, 이따 건버 불러신 거라봐. 로이상그라바니 짱오라 로이드리보, 뭐양 밖에 ngay 나오래라오. 네. 부가다와 뽀짜이디 수라브라 수레 이마. ꯌꯦꯡꯉꯣ ꯏꯃꯥꯅ ꯍꯥꯏꯒꯗꯕꯗꯤꯅꯦ ꯃꯇꯝꯁꯦ ꯌꯥꯝꯅ ꯐꯠꯇꯦ ꯄꯪꯆꯠ ꯆꯠꯊꯣꯛꯀꯅꯨꯀꯣ ꯅꯈꯣꯏ ꯁꯨꯐꯝ ꯊꯣꯛꯄꯗꯣ ꯑꯗꯨꯝ ꯁꯨꯔꯒ ꯑꯗꯨꯝ ꯂꯩꯒꯗꯕꯅꯤꯀꯣ ꯍꯣꯏ. ꯌꯥꯔꯦ ꯆꯠꯂꯨꯔꯣ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨꯀꯣ ꯃꯥ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯕ ꯌꯥꯎꯔꯗꯤ ꯃꯥꯃ ꯌꯥꯏꯃꯗ ꯄꯥꯎ ꯍꯦꯛꯇ ꯍꯥꯏꯔꯛꯑꯣ ꯇꯥꯎ ꯆꯠꯂꯁꯤ 뱀자 haima ta khamba amta ꯉꯥꯏꯈꯣꯅꯦ ꯋꯥ ꯑꯝꯇ ꯍꯥꯏꯍꯧꯒꯦ ine khamba jakrabo ꯆꯠꯈ꯭ꯔꯦꯅꯦ ꯏꯕꯦꯝꯃ ꯈꯖꯤꯛꯇ ꯉꯟꯅ ꯂꯥꯛꯑꯝꯃꯕꯗꯤ ꯎꯅꯒꯗꯕꯅꯤꯗꯣ ꯑꯌꯤꯡꯕꯤꯗꯣ ꯊꯦꯡꯅꯔꯝꯗ꯭ꯔꯦꯕ ꯁꯥꯎꯅ ꯍꯥꯏꯔꯝꯃꯦꯅ ꯅꯪꯅ ꯈꯔ ꯇꯝꯕꯤꯌꯨꯀꯣ tambigeda ꯀꯥꯎꯅꯨꯀꯣ 이니에수네 이또엄대 행하이 호우래 moishu yam ngan chatlame ꯑꯗꯨꯗꯤ ꯆꯠꯂꯁꯤ ꯆꯠꯁꯤꯜꯂꯣ ne hore noina laage yumda thaba kharsu lehori 아도 너희 아니 마랑마락다디 라오고 이베마 hoi lake haima ngai kho ꯑꯩ ꯅꯪ ꯍꯜꯂꯛꯇ꯭ꯔꯤ ꯐꯥꯎꯕ ꯉꯥꯏꯔꯝꯒꯦ ꯀꯩꯗꯧꯔꯒꯦ
ngakang tabak shuba sida ungna lari duba. Lao pothasi lao. Lao. Phamsi lao. Karimta pakal uningwa. Nangini haba khang lere duba. Adai nate da tatomba. Imada udaba kuire. Imagi khanba oiramdadana. Aduna hana ima mathanta leitanaba yumnuda pusalo hasu nang yadido. Handak thokibedane. Ainane nayamanane mabu choidam thangchiladone. Hengamdraba nayam ming hongi. Saitu norok tagi hongi. Ayingbido tatomuna lordiba. Birani sisu. Se phone amta tawge. Kana adam tawge haino. Yumda ba amta haige tawne. Se amta piro. Ay hayengse yumda satte yadre. Balance amdramniko. Sachata. Tar. Kok sengok yadra. Haima. Ngasidi yam keramiko. Wakhan nungaiba mali. Basanta laktora maniko. Baba sa thokringaida keba tamamini. Hoi bema khambana phone tawre. Ha. Kari hari ino. Hayeng soidana lakani tambiyu sinidana. Harau horoi bema. Ai chatla horage noi na pa laktringaida. La
금바 걔는 왜 안 그래 제 юм놈도 필요 없나 소비한테 아이 타밤 레이래가 너 소비 필요 없고 에이 소이 놓고 Ê, cây nó em tàu với kìa. Ê, không mình nè. Ê, chलो, chलो. cây 쭉 봐야 돼 Ê, cây nó chलो, 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 chलो. Cây đi con. Chलो. Cây nào chलो. Ê, nâng cái này party nào. cái này party nào hay vậy cả. 사, 아이 그림도 강제돼 사. 너민 게 거기. 넌 콜라 여러 시대 사다. 너 파암나 비람버네 사. 넌나 토이디 모닝데디 무슨 못해요. 그리 빠지나요. 아이 피로 레저게나 강가 프리 크리 영감네 사. 아이 랑피다기 한저럭네 사. 이모하는 가이라머니 사. 아이 미점네 사. 아이 부간 미요 사. 이제! 이제! 잠깐만요. 그대로게 봐. 잠깐만요. 아도 그대로게 봐. 잠깐만요. 그대로게 봐. 하요 그대로게. 놈이네 가빠미. 하. 왜랑 놈이네 가빠미. 사실 것이고. Imagya sapna makai krene imagi bungo nang yaudre di mai hing mga moye imagi bungo nang imabu taduk na sat bayaruye